Sagolband leiba Sagolband Rishikul Upper Primary School da oja oibi Nandita Chongtham Chahi Asigi National Teachers Award lisingani kunmari ki Khalakpada Yaorakle hairi PIB na thadorak pachero lamagi matugina National Teachers Award asi leibaga sida leiriba oja ge sinfam de leiriba miyoi singna makoina sinfam masida kathokpa amadi mahairoi singi afaba mahai masing hengat hanbata natana makoi gi punsi mahing da chawkhat na bahona riba adubu singthaduna ikai khumna ba utpoina award asi bani hairi award asi pidunai kai khumnaba lebak asidagi khangatlaba oja yankhai gi manungda Nandita Chongtham su yaurakpani award asi India gi President Draupadi Murmu na ngasi New Delhi da leiba Vigyan Bhavan da pangthokpa thauram amada khusinagani hairi amaromda Takil de leiba Model Higher Secondary School gi teaching staff non teaching staff amadi mahairoi singna school asigi principal oiriba P Nipendro na Manipur lenga ke education as department na piba state asigi best teacher award pirakpada nungaiba fongdorakli oja P Nipendro gi meeting makada haukiba academic calendar anida school asida mahairoi masing yamne hengalakpa ngamki loinana haukiba chahi ani asida bosem amadi kosem na loba exam da school asidagi mahairoi chada chamada chama mai paktuna school asigi mingchet wangkhat hanba ngamkiba asigidamak lemjeningai oiraba state ke best teacher award asi lengak da pirakpagidamakta thagatpa fongdorakli